Ay nang buhat ka ni. Nang yamna fattaba misak amani. Ay nang buhat ka ni. Hiyay, kaino nang natoriba dubo? Hiyay no! Bogen! Hiyay no! Nakoy mo kadayda laybage! Hiyay no! Hiyay no! Bogen, kaidaure? Sidi inga tangay retna. Hiyay no di. Bogen, hiyay no di kadayda chatkrabage? Mama, ine, hiyay no do. Aina phana kanna khamna bhona bani. Adubu, aina haiba wa amata takidre. Fattaba thawai amana mabu lamjing duna pukhre. Kari, hiyay no bo. Kamdawni tawriba sidi. Nakoi anina umang asidagi tholak mandabadagi nanega aiga lekai miyamda pau piduna nakoi anigi kumun lirak libani. Aduga, isa hiyay no buna mafang khangdana makraba. Uri mama tong sibu karino ne. Si kraba hiyay no gi mapase kamdang na mo halak libano ne. Nang buta sengbagi angora ne. Mani, ay angaw ni. Ay isa no hiyay no na. Ay butuhoy na kauri. Madi, asuk pa umang manungda. Ujawa magi makada. Patraba thawai do na. Pajin do na thambikre. Ay isa kandaba yade. Katon, umang na sangkiba miyoy amata ngasi fawa hingna tholakidri. Ay di thazade. Mahakse, hiyay no gi mapa oiramlon. Patraba thawai do na ay khoida lang thakpa soidana oiramgani. Section view mayam. Nate, nakhoi na khaliba wakhal do aran bani. Ay, hiyay no gi mapani. Ay bu thajabiyo. Taibang bu sembiriba mapu. Ngasi na sana hiyay no gi mapa angawda sinariba phi asina ukal oiduna mapa masaba mapam masida amuk hana tikta kaidana pubira uko itsu. Umang asina ahingba thawai amabu thaduraklabadi madugi mahuta thawai ama sindaba yaro. Angawbu thaduraklabasu magi mahut oina machanupi hiyay nu soidana lawkhini. Nupi masado hujik hingba natraga siba anigi langdaida soidana leiramlagani. Isagi maphamda ina soikre. Handakti soihallaroi. Isa abu kannaba honabada aigi thawai ase tharabasu tharani.